manipur gi chief minister gi fake audio clip na 𝗙𝗙𝗚 𝗔𝗡𝗏 honoring ei charakta akaiba pire haina state government na phongdorakli source amagi matung inna haukiba numitagi social media da viral oirakiba audio clip asina fur masal gi marakta akaiba oiba yaba wahi yawna manipur government na police ki khutangda audio asi karaidagi thadorakibano haiba thizindi haina PTI gi report matung inna palli hauzik lenga na kanna honaduna 𝗙𝗙𝗏 puraknaba honoriba sing aremba tahanabagi damak audio asi thadorakpani haina lengaki maikidagi phongdorakli hariba audio clip asida manipur gi chief minister bu lana miyamda uhanbata natana thokliba kangluf anigi irang asida hena irang kankhatnaba kangluk masalgi marakta hena yengthinaba sinbata natana 𝗙𝗙𝗏 𝗔𝗡𝗏 thintanaba machak amasu oiri maramasina clip asi viral oirakpada chenaba singi mathakta action lokatnaba thiwa hombagi thabak kanna chathari haina source asina makhatari